ngasi mu mayamgidmakta anova video amaga loina puduna laksare mayamna toina hangbiba nupisingda thongba sambrusing oiba magul amadi magi chengadaba character haitare madu matang haibiro na yam toina ayonda hairakpado ngasidi mayamda kudon tamjari aina ngangbada soikhiba lankhiba yaorbsu mayamna ngkpigni habase ai haijari oi thangba laibakta sambu thongba nupisingse makoise loksing laiba mi loinaba haiba pungning nogunba oigali chaba thakpa wakande haiba misingse thaba ama tawbada yamna manna tawde habidi ka henjanna toksalude haba adagi minungsi chawbasu oigalle tawthorokpa thabakta miyamna yabasu oiganba mita oigalle pisum anigi karakti oiba aduga yelomdadi namna laiba sambu thongba nupi oiba taragadi haiba nupisingse ngangthorokpa mana ngangakpa wada mayamna taningba oiganba aduga loinana nungai phaba harauba amasu oye haiga midasingse aduga karba tawbadasu yam pangnabasu oy lam toinasu hangalli tungi punsida nungai phaba oiba misak oigal karingba sambru duna yetangba pisumna thungba oiragana laibu phaba misak oigalli mahangna ningba khudimak thongdana tokpa leite marup yangballi achumba chappa pami harau nungaina laigalli karigumba oi thangba pisumda sambru se thungba oiragana migi thamoise mahangna yam laina khangba ngamgali achumaran bichar haigalli nungaiba imung manung oigalli ahal laman masak khanganba mida oigalli karigumba nupiyedugi magi manatonduda sambru sina thungba oiraba adugumba mida adudi achumba chappa pamjaba minungsi chawba migi thamoibasu yam laina khangba ngamba pukchin chengba oigalli aduga hairiba miyoisingse nupa nupige ragada laiba oiganba mita oi karigumba sambru uduna laibaki nakanda thongba oirabadi misak ado thaba ama tawbada wakhan yamna khanganba lupsanna loganba oigalle aduna masada hainingdaba adagi tandaba mi amasu oigalle hairiba mana yam lusanna khalbana maram oraga thaba pangthokpada yam lahendaba haitare ka adugum misam oigalle karigumba sambru aduna mithup haiba tare ko maduda thungbu oiraba adoi tarege haiba misingse mi loinaba yamna hai adagi mitek miroksu yamna khanganba oigalle hiram amada khangdana tokpa tawde thamoidi koigi chawganba mida oigalle haiba singse karigumba mi amagi sinbagi makha khadang wai haitare ko sambru thungbu oirabadi misak ado nungsinungongi wakhan da arepa leitaba oi matam mayambada naitom leiba hainade sigumba misingse yam thuna nungsinabada laksin ngambagi sakti yawe khadang makha ngakcham haiba tare ko maduda sambru thongba nupi oiraba taragadi wa chetpa ngangi machinda lai tongi wa paknadi ngangandi mitki mikhada thongba oiragana pukchen chawba minungsi khangba mi loinaba haiba imungi natraga atopagi senthomgi mateng puthoknaba honaganba haitare ko haidi puthokali haitare ade mateng panglingai nungai jaba mita oi marup yami mina nungsibiba oi sinman matakta thungba sambru oiragana haiba misingdo anobo wakhan thaba pangthokningba aduga lam koiningba oiganba asayam chawganba da wakhandi hongba naigalle haiba misingse karigumba nada sambu thungba nupi oiragana haiba nupi singse masagi wakhanna puthokjaraga thabai ngang tawbase yamna pamjai aduga makoigi aningba apama khudimakse maning thungjaragana hena nungaijaba mita oigalle aduga yetke na mathaksida thungba oiragana haiba miyosingse aningba apamba thungganba oigalle mahangna ngangba adagi tawba thabakse mi amana hekta laina tawba ngamgande aduga yet thangba khajaida sambru thungba oiragana wakhan yamna leiba mida oigalli achum iran yamna khangna chatle adu aningba apamba thungba oigalle karba tawbase yamna paknabasu oigalle karigumba sambru duna oi thangba khajaida thungba oirabadi pukchen chawgalli adu yam thunadi sagut kalle khana chainabada kidaba mida oigalle makoise migi wakolon khangbasu yamna ngangballe migi awabada su mateng tawgale masagi awaba semingonda di uthokte yumban punsida di ningba kaya thungandaba oigalle karigumba sambru duna thabaki sarukta thungba oirabadi nungsinabada apamba thungba oijai aduga kala isai nungmai haitare ko masida pamjaba
ꯑꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯔꯥꯒꯗ ꯂꯩꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯁꯥꯗꯥꯔꯣꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯗꯤ ꯆꯠꯄ ꯄꯥꯝꯗꯦ ꯅꯥꯏꯇꯣꯝ ꯂꯩꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯋꯥꯈꯜ ꯄꯨꯊꯣꯛꯄꯗꯤ ꯄꯥꯝꯃꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯂꯥꯏꯅꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯁꯦꯟ ꯇꯥꯟꯕ ꯍꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯟꯖꯕ ꯋꯥꯈꯜꯗꯤ ꯍꯦꯛꯇ ꯀꯥꯏꯕ ꯑꯣꯏ ꯑꯗꯨꯒ ꯆꯤꯝꯕꯥꯟꯗ ꯊꯨꯡꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯔꯥꯒꯗ ꯂꯩꯕ ꯃꯤꯇꯥ ꯑꯣꯏꯒꯜꯂꯤ ꯆꯥꯕ ꯋꯥꯠꯇꯦ ꯑꯀꯦ ꯑꯃꯧ ꯑꯔꯨ ꯑꯅꯥꯟ ꯄꯥꯝꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯒꯜꯂꯦ ꯌꯦꯠ ꯊꯛꯄ ꯂꯥꯏꯕꯛꯇ ꯁꯝꯕꯨ ꯊꯨꯡꯂꯕꯗꯤ ꯃꯈꯣꯏꯁꯦ ꯈꯪꯒꯟꯕ ꯎꯒꯟꯕ ꯍꯥꯏ ꯇꯥꯔꯦ ꯃꯗꯨ ꯑꯣꯏꯒꯜꯂꯦ ꯑꯗꯨꯒ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯁꯨ ꯌꯥꯝ ꯂꯩꯒꯜꯂꯦ ꯃꯔꯩ ꯃꯔꯥꯗꯤ ꯆꯥꯎꯒꯜꯂꯦ ꯀꯔꯤꯒꯨꯝꯕ ꯁꯝꯍꯧꯔꯤꯕ ꯑꯗꯨꯒ ꯅꯛꯁꯤꯟꯅ ꯊꯨꯡꯕ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏꯒꯜꯂꯦ ꯃꯄꯨꯟꯁꯤ ꯁꯥꯡꯉꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯑꯣꯏꯒꯜꯂꯦ ꯑꯣꯏ ꯊꯪꯕ ꯆꯤꯝꯕꯥꯟ ꯃꯊꯛꯇ ꯊꯨꯡꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯑꯗꯒꯤ ꯊꯕꯛ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯝ ꯀꯣꯏꯅꯤꯡꯕ ꯑꯣꯏꯒꯜꯂꯦ ꯑꯗꯨꯒ ꯑꯁꯥ ꯌꯥꯝ ꯆꯥꯎꯒꯜꯂꯤ ꯑꯗꯒꯤ ꯋꯥꯈꯜꯗꯤ ꯑꯍꯣꯡꯕꯗꯤ ꯅꯥꯏꯒꯜꯂꯦ ꯃꯈꯣꯏꯁꯦ ꯌꯦꯠ ꯊꯪꯕ ꯆꯤꯝꯕꯥꯟꯗ ꯊꯨꯡꯕ ꯑꯣꯏꯔꯒꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯍꯣꯠꯅꯖꯕ ꯃꯤꯇꯥ ꯑꯣꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯃꯃꯩꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯜꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯂꯥꯛꯆꯒꯦ